ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯌꯣꯡꯒꯤ ꯇꯥꯠ꯫ ꯂꯧꯕꯤꯔꯁꯤ ꯌꯣꯡꯒꯤ ꯇꯥꯠ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯌꯣꯡꯅ ꯁꯤꯡꯕ ꯍꯦꯜꯂꯤ ꯍꯥꯏꯕ ꯑꯁꯤ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯔꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯅꯈꯣꯏ ꯇꯥꯔꯝꯕ ꯌꯥꯔꯦ, ꯍꯅꯨꯕ ꯍꯅꯨꯕꯤꯅ ꯄꯥꯟ ꯊꯥꯔꯤꯉꯩꯗ ꯌꯣꯡꯅꯥꯎ ꯑꯃ ꯂꯥꯛꯂꯒ ꯏꯄꯨ ꯏꯕꯦꯟ, ꯅꯈꯣꯏꯅ ꯊꯥꯔꯤꯕ ꯄꯥꯟ ꯈꯨꯠꯊꯥ ꯑꯗꯨ ꯁꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨꯅ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯥꯒꯗꯒꯦ ꯍꯪꯕꯗ ꯑꯁꯤꯡꯕ ꯌꯣꯡ ꯑꯗꯨꯅ ꯏꯄꯨ ꯏꯕꯦꯟ ꯑꯗꯨꯕꯨꯔꯣ, ꯐꯖ ꯐꯖꯔꯕ ꯄꯥꯟꯗꯨꯝ ꯑꯆꯧꯕ ꯈꯜꯂꯒ ꯐꯖꯅ ꯃꯨꯟꯅ ꯐꯨꯠꯂꯣ, ꯑꯗꯨꯒ ꯂꯥꯇꯣꯟ ꯑꯃꯃꯝꯗ ꯂꯩꯀꯨꯞ ꯂꯩꯕꯥꯛ ꯆꯪꯗꯅꯕ ꯐꯖꯅ ꯌꯣꯝꯁꯤꯜꯂꯒ ꯊꯥꯎ꯫ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯀꯝꯗꯧꯕꯒꯦ ꯌꯦꯡꯉꯨ ꯍꯥꯏꯕꯗꯒꯤꯗꯤ ꯑꯁꯨꯛ ꯑꯍꯟ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯍꯅꯨꯕꯥ ꯑꯅꯤꯗꯣ ꯌꯣꯡꯅꯥꯎꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯂꯒꯅꯤ ꯈꯟꯗꯨꯅ ꯄꯥꯟꯗꯨꯝ ꯐꯖꯔꯕ ꯉꯥꯛꯇ ꯈꯟꯗꯨꯅ ꯐꯨꯠꯂꯒ ꯌꯣꯡꯅꯥꯎꯅ ꯇꯥꯛꯂꯝꯕ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯍꯤꯡꯗ ꯌꯣꯡꯅꯥꯎꯗꯨꯅ ꯌꯣꯡ ꯃꯌꯥꯝ ꯈꯣꯝꯗꯨꯅ ꯂꯥꯛꯂꯒ ꯄꯥꯟ ꯑꯗꯨ ꯀꯥꯡꯒꯨꯟꯗꯒꯤ ꯈꯣꯠꯇꯣꯛꯂꯒ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯆꯥꯕ ꯌꯥꯗꯕ ꯂꯝꯄꯥꯟ ꯐꯖ ꯐꯖꯕ ꯈꯣꯡꯕꯥꯜ ꯂꯨꯛꯂꯥꯟꯗꯒꯤ ꯐꯨꯛꯂꯒ ꯊꯥꯖꯤꯟꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯇꯥꯔꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯌꯣꯡꯅ ꯇꯟ ꯌꯦꯟꯕ ꯍꯥꯏꯕ ꯌꯣꯡꯅ ꯁꯤꯡꯕꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ꯫ ꯍꯧꯗꯣꯡ ꯑꯅꯤꯈꯛꯅ ꯇꯟ ꯃꯄꯥꯛ ꯑꯃ ꯄꯨꯔꯛꯇꯨꯅ ꯌꯣꯡꯖꯥꯎ ꯑꯃꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯡꯕ ꯌꯣꯡꯖꯥꯎ ꯑꯗꯨꯅ ꯈꯨꯠꯅ ꯁꯦꯠꯂꯒ ꯌꯦꯜꯂꯕꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯕ ꯉꯝꯂꯣꯏ, ꯑꯗꯨꯅ ꯁꯦꯔꯐꯂꯥꯗ ꯌꯦꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯁꯦꯔꯐꯂꯥ ꯂꯧꯔꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯟ ꯑꯗꯣ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯁꯦꯒꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯃꯅ ꯈꯔ ꯍꯦꯜꯍꯜꯂꯦ꯫ ꯁꯦꯔꯐꯂꯥꯗ ꯇꯟ ꯑꯗꯨ ꯍꯥꯞꯄ ꯃꯇꯝꯗꯗꯤ ꯆꯥꯎꯕ ꯃꯥꯟꯅꯗ꯭ꯔꯕꯅꯤꯅ ꯑꯃꯅ ꯂꯨꯝꯊꯔꯦ꯫ ꯑꯍꯦꯟꯕ ꯇꯟ ꯁꯔꯨꯛ ꯑꯗꯨ ꯇꯟ ꯌꯦꯜꯂꯤꯕ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯆꯦꯠ ꯑꯃ ꯁꯦꯠꯀꯗꯕ ꯑꯗꯨ ꯍꯦꯟꯖꯤꯟꯅ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯂꯦ꯫ ꯇꯟ ꯑꯗꯨ ꯁꯦꯔꯐꯂꯥꯗ ꯑꯃꯨꯛ ꯊꯥꯡꯒꯠꯄ ꯃꯇꯝꯗꯗꯤ ꯑꯃꯅ ꯑꯃꯨꯛ ꯂꯨꯝꯂꯦ꯫ ꯑꯁꯨꯝꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯄꯗꯒꯤꯗꯤ ꯃꯃꯩꯊꯪꯗ ꯇꯟ ꯑꯃꯠꯇ ꯂꯩꯍꯧꯗꯕꯗꯒꯤꯗꯤ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨ ꯀꯞꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯗꯨꯒ ꯌꯣꯡꯖꯥꯎ ꯑꯗꯨꯅ ꯃꯕꯨꯛ ꯊꯟꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯇꯟꯕ, ꯌꯥꯝꯅꯁꯨ ꯁꯤꯡꯕ ꯑꯍꯟ ꯑꯣꯏꯔꯕ ꯌꯣꯡꯖꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯇꯟꯅ ꯍꯧꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯟꯒ ꯑꯣꯏꯔꯦ, ꯇꯟꯒ ꯇꯜꯂꯦ꯫ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯒꯗꯕꯁꯨ ꯃꯁꯥꯒ ꯁꯣꯟꯕꯅꯦ꯫ ꯃꯄꯥ ꯆꯥꯗꯨꯅ ꯆꯔꯥ ꯍꯦꯟꯕ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯌꯣꯡꯅꯥꯎꯁꯤꯡꯗꯒꯤ ꯆꯥꯊꯣꯛꯀꯗꯒꯦ ꯈꯟꯕꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯣꯡꯖꯥꯎ ꯀꯥꯇꯟꯗꯨ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯤꯡꯃꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯀꯣꯝꯂꯥ ꯁꯝ ꯑꯃ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯒ ꯃꯥꯅ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄ ꯍꯦꯛ ꯎꯔꯨꯏ꯫ ꯍꯤ, ꯀꯗꯥꯏꯗꯒꯤ ꯀꯣꯝꯂꯥꯅꯣ ꯍꯅꯨꯕꯤꯁꯤꯅ ꯁꯝ ꯑꯃ ꯄꯤꯛ ꯊꯟꯅ ꯄꯨꯔꯛꯂꯤꯕꯁꯦ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯀꯣꯝꯂꯥꯒꯤ ꯃꯅꯝꯁꯨ ꯌꯣꯡ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟꯗ ꯗꯪ ꯗꯪ ꯌꯧꯔꯝꯃꯤ꯫ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏ꯫
ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯔꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯧꯁꯤꯡ ꯑꯃ ꯐꯪꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯣꯡ ꯑꯗꯣ ꯑꯁꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯇꯥꯔꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯤꯕ ꯌꯣꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯎꯕꯗ ꯆꯤꯡꯃꯤ ꯍꯅꯨꯕꯤ ꯑꯗꯨꯅ "ꯑꯁ, ꯉꯁꯤꯗꯤ ꯗꯥꯎ ꯑꯣꯟꯊꯣꯛꯅ ꯌꯥꯈ꯭ꯔꯦꯗꯀꯣ! ꯆꯤꯡꯗꯒꯤ ꯀꯣꯝꯂꯥ ꯊꯤꯔꯨꯕꯁꯨ ꯃꯤꯅꯁꯨ ꯆꯪꯗꯕ, ꯁꯥ ꯎꯆꯦꯛꯅꯁꯨ ꯌꯧꯕ ꯉꯝꯗꯕ ꯃꯐꯝ ꯑꯃ ꯍꯦꯛ ꯊꯦꯡꯅꯗꯨꯅ ꯍꯩꯃꯨꯟ ꯐꯥꯔꯕ ꯐꯖ ꯐꯖꯔꯕ ꯀꯣꯝꯂꯥ ꯁꯝ ꯑꯃ ꯄꯤꯛ ꯍꯦꯛ ꯊꯟꯅ ꯍꯦꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏꯅ ꯇꯥꯖꯕ, ꯆꯥꯅꯤꯡꯕ ꯌꯣꯡ ꯑꯃꯁꯨ ꯂꯥꯏꯅ ꯑꯩꯒꯤꯗꯃꯛ ꯂꯝꯕꯤ ꯑꯁꯤꯗ ꯊꯝꯕꯤꯔꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯆꯥꯅꯨꯄꯥꯕꯨ ꯍꯥꯎꯅ ꯊꯣꯡꯍꯜꯂꯒ ꯆꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯁꯤꯁꯤꯟꯅꯔꯤꯕ ꯌꯣꯡ ꯑꯗꯣ ꯁꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯝꯂꯥ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯁꯝ ꯑꯗꯨꯗ ꯍꯥꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯈꯣꯡꯂꯩ ꯊꯨꯅ ꯌꯨꯝ ꯂꯝꯗꯝ ꯄꯥꯡꯂꯛꯂꯦ꯫ ꯀꯣꯝꯂꯥꯒꯤ ꯁꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯝꯗꯧꯔꯤ? ꯀꯥꯇꯟ ꯌꯣꯡ ꯑꯗꯨꯅ ꯀꯣꯝꯂꯥ ꯑꯗꯣ ꯈꯣꯛ ꯈꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯕꯨꯛ ꯂꯥꯝꯕꯅꯤꯅ ꯄꯪꯆꯥꯗ ꯆꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯖꯤꯛꯇꯪ ꯁꯤꯟꯇꯛ ꯍꯦꯛ ꯇꯧꯕꯗ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯌꯣꯡ ꯀꯥꯇꯟ ꯑꯗꯣ ꯃꯕꯨꯛ ꯄꯣꯛꯈꯥꯏꯗꯧꯕ ꯃꯈꯩ ꯆꯥꯕꯗ ꯑꯣꯠꯊꯣꯔꯛꯀꯦ ꯇꯧꯔꯦ꯫ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯁꯝ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯒ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯆꯧ ꯑꯆꯧꯕ ꯀꯣꯝꯂꯥ ꯈꯔꯁꯨ ꯃꯈꯨꯠꯅ ꯀꯣꯟꯗꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯆꯤꯡꯃꯤ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤ꯫ ꯈꯔ ꯆꯠꯂꯒ ꯍꯅꯨꯕꯤ ꯑꯗꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯗꯨꯅ ꯁꯝ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯍꯤꯁ, ꯃꯁꯤꯗꯤ ꯆꯦꯜꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯝꯂꯥ ꯈꯔ ꯑꯗꯨ ꯀꯣꯜꯂꯒ ꯎꯃꯪ ꯋꯥꯃꯪ ꯃꯔꯛꯇꯨꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯌꯣꯡ ꯀꯥꯇꯟ ꯑꯗꯣ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯍꯤ, ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯁꯝ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯣꯝꯂꯥ ꯑꯗꯣ ꯇꯪꯈꯥꯏ ꯌꯧꯔꯞ ꯁꯤꯁꯤꯟꯅꯔꯤꯕ ꯌꯣꯡ ꯑꯗꯨꯅ ꯆꯥꯊꯣꯛꯂꯝꯂꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ! ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤꯗꯤ ꯖꯪꯒꯜꯗ ꯂꯩꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯌꯣꯡ ꯃꯥꯅ ꯍꯦꯟꯅ ꯁꯤꯡꯈ꯭ꯔꯦꯀꯣ ꯍꯥꯏꯗꯨꯅ ꯇꯥꯏꯅꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯍꯅꯨꯕꯤ ꯑꯗꯣ ꯃꯇꯣꯝꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ꯫ ꯑꯁꯤꯅꯤ ꯂꯧꯁꯤꯡꯅ ꯁꯥꯃꯨ ꯐꯥꯏ, ꯑꯄꯪꯕꯒꯤ ꯃꯔꯟ ꯑꯁꯤꯡꯕꯅ ꯆꯥꯏ, ꯑꯃꯗꯤ ꯑꯄꯪꯕꯗꯤ ꯑꯁꯤꯡꯕꯒꯤ ꯂꯧꯕꯨꯛꯅꯤ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯀꯌꯥ ꯂꯩ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯁꯤꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯧ꯫ ꯄꯪꯕꯕꯨꯗꯤ ꯁꯤꯡꯕꯅ ꯐꯩꯀꯣ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯂꯦꯞꯇꯅ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫